ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯨꯔꯥꯜꯂꯒ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯅꯣꯡꯂꯦꯝꯕ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯊꯥꯖ ꯀꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥ ꯅꯣꯡꯂꯦꯝꯕ ꯀꯧꯕ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯄꯥꯝꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯂꯦꯝꯕ ꯃꯇꯝ ꯑꯌꯥꯝꯕꯗ ꯈꯔ ꯆꯥ ꯈꯔ ꯇꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖꯅ ꯈꯨꯜꯒꯤ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯄꯨꯔꯝꯃꯤ꯫ ꯊꯥꯖ ꯃꯆꯥꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯕꯨꯡꯉꯣ, ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦꯍꯦ, ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕꯅꯤꯅꯦ꯫ ꯅꯪꯅ ꯁꯨꯝ ꯇꯨꯝꯗꯨꯅ ꯂꯩ꯫ ꯏꯃꯥꯅ ꯁꯪꯒꯣꯝꯁꯦ ꯁꯨꯝꯕ ꯂꯣꯏꯔꯕꯅꯤ, ꯅꯪꯅ ꯈꯔ ꯄꯤꯔꯨꯔꯣ꯫ ꯅꯣꯡꯂꯦꯝꯕ ꯏꯇꯟ ꯇꯟꯅ, ꯑꯁ ꯏꯃꯥ, ꯑꯩ ꯇꯜꯂꯤ꯫ ꯏꯃꯥ ꯑꯗꯨꯝ ꯄꯤꯊꯣꯛꯎꯔꯣꯕ, ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯝꯍꯧꯈꯤꯒꯦ꯫ ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯑꯗꯨꯛ ꯌꯥꯝꯅ ꯇꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯍꯧꯒꯠꯂꯨ, ꯌꯥꯝ ꯊꯨꯅ ꯊꯦꯡꯉꯕꯅꯤ, ꯍꯧꯒꯠꯂꯨ꯫ ꯅꯣꯡꯂꯦꯝꯕ ꯇꯜꯂꯕꯁꯨ ꯇꯟꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯃꯤꯅ ꯈꯔ ꯇꯜꯂꯤꯉꯩꯁꯤꯗ ꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯃꯇꯝ ꯂꯩꯔꯝꯃꯔꯣꯏꯅꯦ꯫ ꯍꯩ, ꯅꯪꯅ ꯇꯟꯗꯕ ꯅꯨꯃꯤꯠ ꯀꯔꯤꯗ ꯌꯥꯎꯒꯦ? ꯃꯌꯥꯝ ꯌꯥꯎꯏꯅ, ꯑꯗꯨꯀꯥꯟꯗꯗꯤ ꯏꯃꯥꯁꯨ ꯍꯥꯏꯁꯨ ꯍꯥꯏꯔꯛꯇ꯭ꯔꯒ꯫ ꯌꯥꯔꯦ ꯆꯠꯂꯣ, ꯅꯆꯤꯟ ꯅꯌꯥꯒꯗꯣ ꯁꯦꯡꯗꯣꯛꯎꯔꯣ, ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯔꯒꯦ꯫ ꯅꯣꯡꯂꯦꯝꯕꯁꯨ มุꯔꯨꯝ มุꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯃꯆꯥꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯆꯤꯟꯗ มุꯔꯨꯝ มุꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯃꯄꯥꯟꯗ꯫ ꯅꯣꯡꯂꯦꯝꯕꯁꯨ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯥꯖ ꯁꯪꯒꯣꯝ ꯍꯥꯞꯄ ꯄꯥꯇ꯭ꯔ ꯑꯗꯨ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯦ ꯄꯤꯔꯨꯔꯣ, ꯈꯔ ꯊꯨꯅꯗꯤ ꯍꯜꯂꯛꯎꯀꯣ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯇꯜꯂꯕꯁꯨ ꯇꯟꯅ ꯅꯣꯡꯂꯦꯝꯕ ꯁꯪꯒꯣꯝ ꯄꯤꯕ ꯆꯠꯂꯝꯃꯤ꯫ ꯊꯥꯖꯁꯨ ꯆꯥꯛ ꯊꯣꯡꯈꯠꯂꯝꯃꯤ꯫ ꯅꯣꯡꯂꯦꯝꯕꯁꯨ ꯁꯪꯒꯣꯝ ꯄꯤꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯊꯥꯖ ꯃꯆꯥ ꯆꯪꯂꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯄꯤꯔꯨꯔꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯃꯥ, ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯈ꯭ꯔꯕꯣ? ꯂꯣꯏꯔꯕꯅꯤ꯫ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦ? ꯍꯪꯒꯥꯝ ꯃꯅꯥ ꯏꯔꯣꯟꯕꯅꯤ꯫ ꯅꯣꯡꯂꯦꯝꯕ ꯃꯆꯤꯟ ꯑꯗꯨ ꯁꯨꯒꯠꯇꯨꯅ, ꯑꯁ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯟꯖꯥꯡ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ? ꯍꯩ, ꯑꯍꯥꯎꯕ ꯆꯥꯅꯤꯡꯂꯕꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯣꯗꯅ꯫ ꯏꯃꯥꯁꯨ ꯉꯝꯗ꯭ꯔꯦ, ꯌꯨꯝꯁꯦ ꯏꯊꯟꯇꯅ ꯄꯨꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ꯫ ꯏꯃꯥ, ꯀꯩꯝꯇ ꯈꯜꯂꯨꯅꯨ, ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯦꯜ ꯄꯥꯏꯔꯛꯑꯗꯝꯅꯤ꯫ ꯄꯥꯏꯔꯅꯤ, ꯅꯪꯒꯤ ꯁꯦꯜꯗꯣ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯁꯤꯒ꯫ ꯊꯕꯛ ꯁꯨꯒꯦꯔ ꯁꯨꯔꯣꯏꯔ ꯄꯥꯏꯔꯅꯤꯗꯤ ꯄꯥꯏꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯂꯦꯝꯕꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯖ ꯃꯆꯥꯗ ꯁꯥꯎꯅꯤꯡꯅ ꯌꯦꯡꯗꯨꯅ ꯁꯣꯜꯍꯧꯏ꯫ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯤ, ꯑꯁꯤꯅꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯗꯣꯏꯅꯣ? ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯂꯦꯝꯕ ꯃꯥꯒ ꯇꯟꯕ ꯆꯞ ꯃꯥꯟꯅꯕ ꯃꯔꯨꯞ ꯑꯇꯟꯁꯨ ꯅꯣꯡꯂꯦꯝꯕ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯀꯥꯏ ꯂꯩꯒꯦ ꯅꯪꯕꯣ? ꯃꯅꯨꯡꯗꯒꯤ ꯅꯣꯡꯂꯦꯝꯕꯅ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯣ꯫ ꯑꯇꯟꯁꯨ ꯅꯣꯡꯂꯦꯝꯕꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯣꯡꯂꯦꯝꯕ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯇꯟꯁꯨ ꯁꯠ ꯍꯦꯛꯇ ꯅꯣꯡꯂꯦꯝꯕꯒꯤ ꯅꯥꯀꯟ ꯑꯗꯨꯗ ꯍꯤꯞꯆꯤꯜꯂꯛꯏ꯫ ꯑꯇꯟ ꯌꯥꯝꯅ ꯇꯟꯅ, ꯑꯁ, ꯌꯨꯝꯗ ꯂꯩꯗꯧꯒ ꯇꯜꯂꯦ, ꯏꯃꯥꯅ ꯐꯪꯉꯤ ꯊꯕꯛ ꯁꯨꯅꯤꯡꯗꯦꯗ ꯍꯥꯏꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯅꯣꯏ ꯃꯥꯁꯨ ꯉꯥꯡꯕ꯭ꯔꯥ? ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯥꯗꯪꯂꯅ ꯈꯜꯂꯨꯔꯦ꯫ ꯑꯗꯨꯅꯦ, ꯃꯣꯏꯗꯤ ꯑꯩꯈꯣꯏꯅ ꯇꯜꯂꯤꯗꯤ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯀꯥꯟꯅꯗꯦ, ꯉꯁꯤꯗꯤ ꯌꯦꯟꯕꯥ ꯂꯥꯕ ꯑꯃ ꯆꯥꯁꯤ꯫ ꯅꯣꯡꯂꯦꯝꯕ ꯉꯛꯅ, ꯀꯥꯏꯗ ꯌꯦꯟꯅꯣ? ꯑꯁꯤꯒꯤꯕꯨ, ꯍꯣ, ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥ ꯇꯣꯝꯆꯧꯗꯣ, ꯃꯣꯏꯒꯤ ꯌꯦꯟ ꯌꯥꯝꯅ ꯂꯣꯏꯕꯅꯦ, ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯨꯔꯥꯜꯂꯨꯁꯤ꯫ ꯃꯤꯅ ꯑꯃꯨꯛ ꯈꯪꯉꯒꯀꯣ꯫ ꯅꯪ ꯌꯥꯝ ꯀꯤꯔꯗꯤ ꯆꯥꯖꯗ꯭ꯔꯦꯗꯅ ꯑꯍꯥꯎꯕ꯫ ꯅꯣꯡꯂꯦꯝꯕꯁꯨ ꯑꯍꯥꯎꯕꯗꯤ ꯆꯥꯅꯤꯡꯕ ꯀꯧꯕꯅꯤꯅ ꯑꯇꯟꯅ ꯍꯥꯏꯕꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯕ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯆꯧ ꯍꯣꯏꯒꯤ ꯌꯦꯟ ꯉꯥꯅꯨ ꯃꯌꯥꯝ ꯂꯣꯏꯗꯨꯅ ꯊꯝꯂꯤꯕ ꯌꯦꯡꯒꯣꯟ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯁꯤꯒꯤ ꯈꯔ ꯆꯥꯎꯕꯁꯤ ꯐꯥꯔꯛꯑꯣ꯫ ꯅꯣꯡꯂꯦꯝꯕꯁꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯌꯦꯟ ꯑꯗꯨ ꯐꯥꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯄꯥꯈꯠꯅ ꯅꯣꯡꯂꯦꯝꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯂꯦꯝꯕ ꯄꯥꯈꯠꯅ, ꯑꯩꯗꯤ ꯏꯁꯥꯒꯁꯤ ꯅꯤꯛꯂꯛꯏ, ꯑꯍꯥꯎꯕ ꯆꯥꯕꯒ ꯂꯥꯏꯔꯤ꯫ ꯅꯪꯁꯤꯃ ꯀꯤꯒꯟꯈꯤꯕꯁꯤꯅ꯫ ꯑꯇꯟ ꯃꯥꯁꯨ ꯀꯤꯔꯤꯕꯅꯤ, ꯅꯣꯡꯂꯦꯝꯕꯅ ꯀꯤꯔꯤꯕ ꯑꯗꯨꯒꯨꯝꯅ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯌꯨꯝꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯌꯦꯟ ꯑꯗꯨ ꯁꯦꯝꯂꯝꯃꯤ, ꯑꯗꯨꯒ ꯁꯪꯒꯣꯏ ꯑꯗꯨꯗ ꯊꯣꯡꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯇꯣꯝꯆꯧ ꯃꯊꯥ ꯁꯥꯅ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯂꯩꯔꯦ꯫ ꯏꯁꯧꯁꯨ ꯀꯟꯅ ꯂꯥꯡꯂꯤ꯫ ꯀꯅꯥꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯑꯉꯥꯡꯁꯤꯡꯅꯣꯅꯦ, ꯃꯤꯒꯤ ꯌꯦꯡꯒꯣꯟꯗꯒꯤ ꯌꯦꯟ ꯍꯨꯔꯥꯜꯂꯒ ꯆꯥꯕ ꯉꯝꯂꯤꯕꯁꯤꯕꯣ? ꯇꯣꯝꯆꯧ ꯌꯥꯝꯅ ꯂꯤꯛꯄ ꯅꯨꯄꯥ ꯑꯃꯅꯤ꯫ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯥꯕꯥ, ꯀꯣꯟꯅ ꯎꯪꯉꯨ, ꯃꯤꯅ ꯍꯨꯈ꯭ꯔꯕ ꯌꯦꯟꯗꯨꯗꯤꯅꯦ ꯀꯩꯁꯨ ꯐꯪꯉꯔꯣꯏ꯫ ꯃꯁꯤ ꯅꯣꯏꯅ ꯊꯣꯛꯍꯟꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯌꯦꯟꯁꯤꯡꯁꯦ ꯅꯣꯏꯁꯨ ꯁꯦꯟꯅꯕ ꯌꯥꯔꯤꯗꯅ꯫ ꯅꯨꯡꯁꯤꯔꯩꯁꯨ ꯅꯣꯛꯂꯗꯨꯅ, ꯄꯥꯕꯁꯨ ꯁꯦꯟꯅꯕ ꯌꯥꯗ꯭ꯔꯣ ꯅꯁꯥꯒꯤ ꯅꯄꯣꯠ ꯑꯗꯨꯗꯤ?
ꯑꯩꯁꯨ ꯁꯦꯟꯅꯔꯤꯕꯅꯤꯅꯦ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤ ꯇꯨꯝꯅꯤꯡꯉꯛꯇꯅ ꯉꯥꯏꯍꯥꯛ ꯑꯣꯏꯔꯨꯔꯦ ꯑꯗꯨꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯑꯩꯒꯤ ꯌꯦꯟ ꯑꯗꯨ ꯍꯨꯕꯤꯈ꯭ꯔꯦꯗꯅ ꯄꯥꯕ ꯀꯥꯟꯅꯔꯣꯏ ꯌꯦꯟꯗꯣ ꯐꯪꯗꯧ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠꯅꯦ ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ ꯍꯩ ꯑꯩ ꯏꯃꯨꯡꯗ ꯆꯪꯉꯒ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯍꯣ ꯀꯥꯡ ꯆꯤꯛꯑꯅꯤꯅ ꯍꯥꯏꯕꯤꯕ ꯈꯪꯉꯕ ꯍꯩ ꯅꯈꯣꯏꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯦ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣ ꯅꯨꯡꯁꯤꯔꯩꯁꯨ ꯃꯆꯤꯟ ꯏꯄꯣꯝ ꯄꯣꯝꯈꯩ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯊꯔꯣ ꯃꯆꯥꯅꯨꯄꯤ ꯎꯕꯗ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯅꯪꯅ ꯅꯆꯤꯟꯒꯗꯣ ꯏꯇꯨꯛ ꯇꯨꯛꯊꯔꯒ ꯑꯃꯨꯛ ꯆꯪꯉꯛꯏꯁꯤꯅ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯁꯣꯅꯣ ꯆꯨꯔꯕꯅꯤ ꯃꯤꯅ ꯍꯨꯔꯥꯟꯈ꯭ꯔꯕ ꯌꯦꯟꯗꯨꯕꯨ ꯑꯃꯨꯛ ꯂꯥꯛꯀꯗꯕꯁꯤ ꯃꯉꯥꯏ ꯃꯄꯥꯟꯗ ꯎꯪꯗꯨꯅ ꯂꯩꯍꯧꯔꯦ ꯍꯣꯅꯦ ꯉꯁꯤꯒꯤ ꯉꯥꯡꯅꯕ ꯀꯩꯁꯨ ꯌꯥꯔꯔꯣꯏꯗꯕꯅꯤ ꯑꯗꯣ ꯏꯃꯥ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯉꯁꯥꯏ ꯏꯃꯥꯅ ꯉꯥ ꯂꯩꯔꯛꯄꯅꯤ ꯑꯗꯨꯅꯅꯦ ꯉꯥꯁꯦ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯒꯦ ꯑꯁ ꯍꯥꯎꯔꯅꯤꯍꯦ ꯑꯗꯨꯗꯤ ꯇꯟꯖꯥꯗꯨꯗ ꯇꯣꯝꯆꯧꯁꯨ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯉꯥꯗꯣ ꯑꯃꯨꯛ ꯊꯣꯡꯗꯣꯔꯕ꯭ꯔꯣ ꯑꯩꯅ ꯌꯦꯟ ꯃꯥꯡꯈꯤꯕꯒꯤ ꯃꯊꯥ ꯁꯥꯔꯤꯉꯩꯁꯤꯗ ꯅꯪꯅ ꯉꯥꯁꯦ ꯑꯃꯨꯛ ꯂꯩꯔꯛꯏꯅꯦꯕ ꯁꯦꯟꯕꯨ ꯄꯥꯝꯃꯨꯏꯅꯦ ꯅꯨꯡꯁꯤꯔꯩ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯕ ꯆꯥꯕꯤꯌꯨ ꯍꯥꯏꯗꯦ ꯑꯩꯅ ꯅꯍꯥꯟꯅ ꯌꯦꯟ ꯑꯝꯇ ꯊꯣꯡꯉꯒ ꯆꯥꯁꯦ ꯍꯥꯏꯕꯗꯗꯤ ꯄꯥꯕꯅ ꯌꯥꯗꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯇꯥꯟ ꯆꯥꯔꯗꯤꯅꯦ ꯅꯣꯏ ꯅꯃꯥ ꯅꯆꯥꯁꯤꯅ ꯌꯣꯟꯊꯣꯛꯂꯒ ꯂꯩꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ ꯊꯔꯣ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯍꯔꯦ ꯍꯔꯦ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯉꯥꯡꯉꯤꯅꯤꯍꯦ ꯃꯆꯤꯟꯁꯤꯅ ꯀꯌꯥꯗ ꯉꯝꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯦ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯨꯄꯥ ꯅꯪꯒꯤ ꯅꯕꯨꯛ ꯐꯠꯇꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯝꯗ꯭ꯔꯤꯗꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯕꯨ ꯄꯨꯛ ꯐꯠꯇꯕꯒ ꯇꯥꯍꯜꯂꯤ ꯅꯨꯡꯁꯤꯔꯩ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯇꯣꯛꯑꯣ ꯇꯥꯅꯤꯡꯗ꯭ꯔꯤ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯁꯣꯝꯗ ꯊꯥꯖ ꯏꯁꯧ ꯀꯟꯅ ꯂꯥꯡꯉꯤ ꯏꯆꯥꯅꯦꯅ ꯇꯧꯔꯤꯁꯤꯅꯅꯦ ꯊꯥꯎ ꯈꯔꯗꯪ ꯂꯩꯕꯁꯤꯁꯨ ꯑꯃꯨꯛ ꯂꯣꯏꯊꯣꯛꯑꯒ ꯂꯩꯔꯝꯃꯤ ꯄꯦꯜꯂꯦꯗꯀꯣ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯅꯨꯡꯉꯥꯏꯅ ꯅꯣꯡꯂꯦꯝꯕꯗꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯄꯨꯝꯕ ꯇꯥꯗꯕ ꯃꯈꯩ ꯊꯥꯖꯗꯤ ꯏꯁꯧꯗꯤ ꯂꯦꯞꯇꯦ ꯃꯥꯕꯨ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇ꯭ꯔꯕꯅꯤ ꯈꯔ ꯂꯩꯔꯗꯤ ꯅꯨꯄꯤ ꯊꯤꯕꯁꯨ ꯌꯥꯔꯛꯑꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯅꯤꯡꯗꯅ ꯑꯗꯨꯃꯛ ꯂꯩ ꯑꯩꯅ ꯀꯜꯂꯤꯉꯩ ꯑꯁꯤꯗ ꯃꯥꯒꯤ ꯍꯣꯠꯅꯕ ꯉꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯩꯇ꯭ꯔꯒꯗꯤ ꯃꯍꯥꯛꯅ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗꯅꯦ ꯑꯃꯨꯛꯁꯨ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯋꯥꯔꯤꯕꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯔꯣꯝ ꯊꯣꯛꯀꯗꯣꯔꯤꯕꯅꯣ ꯈꯪꯗꯦ ꯊꯥꯖ ꯑꯃꯨꯛꯁꯨ ꯃꯆꯥꯒꯤ ꯀꯥꯗꯨꯗ ꯂꯥꯛꯂꯝꯃꯤ ꯅꯣꯡꯂꯦꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯇꯞ ꯇꯥꯈꯩ ꯆꯥꯔꯕꯅꯤꯅ ꯇꯨꯝꯃꯤꯅꯤꯅꯦꯁꯦ ꯊꯥꯖ ꯃꯆꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯇꯥꯕ꯭ꯔꯣ ꯁꯦ ꯍꯧꯒꯠꯂꯣ ꯍꯧꯖꯤꯛꯄꯨ ꯇꯨꯝꯕ ꯃꯇꯝꯂꯣ ꯅꯣꯡꯂꯦꯝꯕꯗꯤ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯦ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯊꯥꯖꯁꯨ ꯃꯆꯥꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯑꯃꯨꯛ ꯍꯧꯗꯣꯛꯂꯝꯃꯤ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯃꯁꯤꯕꯣ ꯅꯣꯡꯂꯦꯝꯕ ꯈꯪꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ ꯍꯥ ꯉꯥꯅꯨ ꯀꯥꯏꯗ ꯂꯩꯍꯧꯋꯦꯕ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯅꯣꯡꯂꯦꯝꯕ ꯃꯃꯥꯗ ꯑꯃꯨꯛ ꯐꯠ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯩꯅꯣ ꯅꯪꯅ ꯊꯥꯎ ꯊꯨꯝꯒ ꯂꯣꯏꯅ ꯂꯣꯏꯊꯣꯛꯑꯝꯃꯤꯁꯤꯕꯣ ꯁꯦꯜꯅ ꯃꯔꯣꯜ ꯑꯃ ꯂꯩꯇꯕꯅꯦ ꯅꯣꯡꯂꯦꯝꯕ ꯃꯃꯥꯗ ꯀꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯍꯧꯔꯕꯣ ꯀꯗꯥꯏꯗꯒꯤ ꯂꯣꯏꯕꯅꯣ ꯂꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯏꯕ ꯍꯥꯏ ꯗꯨꯀꯥꯟꯗꯒꯤ ꯊꯥꯎ ꯂꯩꯔꯨꯆꯣ ꯍꯥꯏꯗꯅ ꯆꯪꯉꯛꯄꯅꯤ ꯑꯁ ꯏꯃꯥ ꯑꯩ ꯇꯜꯂꯤꯗ ꯆꯠꯄ ꯊꯥꯖ ꯃꯆꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯅꯪꯅ ꯇꯟꯗꯕ ꯅꯨꯃꯤꯠꯁꯦ ꯁꯨꯡꯌꯥꯎ ꯍꯦꯛ ꯌꯥꯎꯗꯦꯅꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯀꯥꯟꯅꯗꯦ ꯏꯕꯨꯡꯉꯣ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤ ꯏꯃꯥ ꯁꯦꯜ ꯄꯤꯒꯦ ꯏꯃꯥ ꯇꯜꯂꯦ ꯍꯥꯏꯕ ꯆꯥꯕꯗꯤ ꯇꯟꯗꯕ꯭ꯔꯣ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯍꯟꯒꯅꯨ ꯁꯦ ꯁꯦꯜꯁꯤꯗ ꯂꯩꯔꯦ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯁꯨ ꯊꯣꯛꯈꯤꯔꯝꯃꯤ ꯅꯣꯡꯂꯦꯝꯕꯁꯨ ꯇꯜꯂꯕꯁꯨ ꯇꯟꯅ ꯆꯠꯂꯝꯃꯤ ꯊꯥꯖꯁꯨ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯥꯏ ꯌꯧꯅꯕꯨ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯁꯣꯝꯗꯅ ꯅꯣꯡꯂꯦꯝꯕꯗꯨ ꯇꯞꯂꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯍꯜꯂꯛꯏꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯃꯤꯒꯤ ꯀꯣꯟꯊꯣꯡ ꯈꯨꯗꯤꯡ ꯃꯉꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯣꯏꯗꯤ ꯌꯦꯜꯂꯣꯏꯗꯖꯥꯠꯂꯥ ꯂꯣꯏꯔꯗꯤ ꯍꯌꯦꯡ ꯍꯨꯔꯥꯟꯕ ꯌꯥꯏꯗꯅ ꯊꯥꯖꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯣꯔꯛꯇꯨꯅ ꯃꯆꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯅꯣꯡꯂꯦꯝꯕꯁꯨ ꯎꯆꯤꯟꯅꯥꯆꯤꯟꯅ ꯃꯌꯨꯝꯗꯤ ꯆꯪꯂꯛꯂꯝꯃꯤ ꯄꯣꯠꯁꯤꯗꯪ ꯂꯩꯕ ꯆꯠꯄꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯕ ꯍꯧꯅꯕ꯭ꯔꯣ ꯏꯃꯥ ꯌꯥꯗꯗꯣꯏꯅꯤ ꯄꯣꯠ ꯂꯩꯐꯝꯗꯣ ꯃꯤꯁꯨ ꯌꯥꯝꯅ ꯆꯤꯜꯂꯝꯕ ꯈꯨꯝꯕꯗꯤ ꯍꯩꯔꯦꯅꯦ ꯏꯆꯥꯗꯤ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯦ ꯋꯥ ꯉꯥꯡꯕꯗ ꯈꯗꯥꯡ ꯅꯥꯗ꯭ꯔꯥ ꯈꯪꯗꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯥꯖꯁꯨ ꯉꯥꯡꯗꯨꯅ ꯆꯪꯉꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯔꯝꯃꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯥꯖ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯏꯁꯧ ꯂꯥꯡꯉꯤ ꯁꯨꯃꯥꯡꯁꯤꯁꯨ ꯅꯥꯄꯤ ꯉꯥꯛꯇ ꯉꯥꯏꯔꯤ ꯏꯆꯥꯅꯤꯅ ꯇꯧꯔꯤꯁꯤꯅ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯔꯒ ꯂꯩ ꯏꯃꯥꯁꯤ ꯋꯥꯔꯦ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯈꯟꯗꯦ ꯀꯔꯝ ꯀꯥꯟꯗꯅꯣꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗꯧꯔꯤꯕꯁꯦ ꯀꯃꯥꯏꯅ ꯉꯥꯡꯒꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯩ
ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯁꯨꯃꯥꯡꯗ ꯍꯧꯖꯤꯜꯂꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯐꯣꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯉꯝꯗꯦ, ꯀꯩꯊꯦꯜ ꯆꯠꯄꯒ ꯀꯩꯒ ꯏꯆꯥꯅꯤꯅ ꯇꯧꯔꯤꯁꯤꯅ ꯁꯨꯅꯤꯡꯗꯕꯅ ꯅꯥꯔꯦ꯫ ꯑꯁꯨꯝꯅ ꯊꯥꯖꯁꯨ ꯅꯥꯄꯤꯗꯨ ꯐꯣꯏꯔꯝꯃꯤ꯫ ꯄꯨꯡꯗꯨꯁꯨ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ꯫ ꯅꯣꯡꯂꯦꯝꯕꯁꯨ ꯇꯨꯝꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯝꯗꯦ꯫ ꯊꯥꯖꯁꯨ ꯅꯥꯄꯤ ꯐꯣꯏꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯋꯥ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒ ꯍꯧꯒꯠꯇꯦꯅꯦ ꯃꯁꯦ, ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯉꯁꯤꯗꯤ, ꯆꯥꯛꯀ ꯑꯃꯠꯇ ꯊꯣꯡꯉꯣꯏ꯫ ꯊꯥꯖ ꯉꯁꯤꯗꯤ ꯆꯥꯛ ꯊꯣꯡꯂꯝꯗ ꯀꯩꯊꯦꯜꯗ ꯆꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯣꯡꯂꯦꯝꯕ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯈꯣꯏ ꯃꯥꯁꯤꯕꯨ ꯆꯠꯈ꯭ꯔꯖꯥꯠꯂꯅꯦ, ꯉꯁꯤꯗꯤ ꯇꯨꯝꯕꯒ ꯑꯝꯇ ꯍꯧꯗꯣꯔꯛꯇꯦ꯫ ꯅꯣꯡꯂꯦꯝꯕꯁꯨ ꯇꯟꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯕ ꯆꯪꯉꯛꯄꯅꯤ꯫ ꯅꯣꯡꯂꯦꯝꯕ ꯆꯥꯛ ꯊꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯆꯐꯨꯗ ꯆꯥꯛ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯝꯗꯕꯗꯨꯗ ꯉꯛꯅ ꯃꯆꯤꯟꯗ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯆꯥꯛ ꯑꯝꯇ ꯂꯩꯇ꯭ꯔꯤꯁꯤꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ ꯅꯣꯡꯂꯦꯝꯕ ꯁꯥꯎꯅ꯫ ꯆꯥꯛꯀ ꯊꯣꯡꯗ ꯃꯥꯜꯂꯤꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ, ꯆꯥꯛꯅ ꯃꯔꯣꯜ ꯑꯃ ꯂꯥꯝꯃ ꯀꯥꯟꯁꯤꯗ꯫ ꯅꯣꯡꯂꯦꯝꯕ ꯁꯥꯎꯅꯤꯡꯕꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯁꯥ ꯃꯊꯟꯇ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯕꯁꯨ ꯇꯟꯕꯅꯤꯅ ꯏꯁꯤꯡꯗꯨ ꯍꯩꯗꯨꯅ ꯒꯨꯔꯨ ꯊꯛꯂꯝꯃꯤ꯫ ꯅꯣꯡꯂꯦꯝꯕ ꯇꯨꯝꯁꯤꯟꯕꯁꯨ ꯌꯥꯗ ꯑꯇꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯇꯟꯁꯨ ꯃꯉꯣꯟꯗꯒꯤ ꯇꯥꯕ ꯅꯠꯇꯦ꯫ ꯑꯇꯟꯒꯤ ꯃꯃꯥꯉꯥꯡꯕꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯒꯦ? ꯑꯇꯣꯟ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯉꯁꯥꯏꯗꯒꯤ ꯏꯁꯧ ꯈꯨꯂꯥꯡ ꯂꯥꯡꯉꯤꯗꯨꯕ? ꯉꯥꯟꯕꯤ ꯃꯆꯥꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯒ, ꯏꯪꯈꯣꯜꯗꯣ ꯅꯥꯄꯤ ꯉꯥꯛꯇ ꯉꯥꯏꯍꯧꯔꯕꯅꯤ, ꯑꯝꯇ ꯁꯦꯡꯗꯣꯛꯑꯝꯃꯨ꯫ ꯏꯃꯥ, ꯑꯩ ꯇꯜꯂꯤꯗ꯫ ꯆꯥꯕꯗꯤ ꯇꯟꯗꯕ ꯅꯠꯇ꯭ꯔꯣ? ꯃꯃꯥ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯡꯂꯦꯝꯕꯁꯨ ꯆꯪꯁꯤꯜꯂꯨꯕ ꯉꯝꯗꯦ꯫ ꯑꯇꯟꯁꯨ ꯅꯣꯡꯂꯦꯝꯕ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯤ ꯅꯪꯅ ꯑꯗꯨꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯗꯨꯅ? ꯅꯣꯡꯂꯦꯝꯕ ꯃꯔꯩ ꯇꯠꯂꯤ ꯇꯧꯔꯒ, ꯁꯨꯝ ꯑꯀꯣꯏꯕꯁꯤ ꯌꯦꯡꯉꯝꯕ꯫ ꯉꯥꯟꯕꯤ ꯑꯃꯨꯛ ꯅꯣꯡꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯕ? ꯅꯕꯥꯅꯤꯁꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯖꯩ꯫ ꯑꯇꯟ ꯅꯣꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯂꯥꯛꯑꯣ, ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ, ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯁꯧꯅ ꯈꯥꯡꯕ ꯉꯝꯃꯔꯣꯏ꯫ ꯅꯣꯡꯂꯦꯝꯕꯁꯨ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯏ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯟꯕꯤ ꯆꯪꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ, ꯆꯞ ꯍꯦꯛ ꯃꯥꯟꯅꯖꯩ꯫ ꯑꯅꯤꯗꯨ ꯑꯇꯟꯒꯤ ꯀꯥꯗ ꯍꯦꯛ ꯌꯧꯕꯒ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯉꯔꯥꯡꯒꯤ ꯌꯦꯟꯗꯨꯒꯤ ꯃꯍꯥꯎꯗꯣ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯗꯤ ꯑꯩꯁꯨꯅꯤꯅꯦ, ꯑꯗꯣ ꯆꯥꯛꯇꯤ ꯂꯩꯇ꯭ꯔꯣ? ꯀꯥꯏꯗꯒꯤꯅꯣꯗ ꯂꯩꯇꯦ, ꯅꯣꯏ ꯃꯥꯅ ꯆꯥꯛ ꯄꯤꯖꯗ꯭ꯔꯕꯣ? ꯑꯣ, ꯊꯣꯡꯉꯝꯗ꯭ꯔꯦ, ꯆꯥꯛꯀ ꯑꯝꯇ ꯊꯣꯡꯉꯝꯗꯦ, ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯣꯔꯥ ꯆꯥꯎꯁꯤ꯫ ꯌꯥꯏ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯦꯝ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯅꯦꯝꯊꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯑꯅꯤꯗꯨ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯔꯩꯁꯨ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯕꯣꯔꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯂꯦꯝꯕꯒ ꯑꯇꯟꯒꯗꯤ ꯅꯨꯡꯁꯤꯔꯩ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯈ꯭ꯔꯦ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯡꯁꯤꯔꯩ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯍꯩꯔꯞ ꯌꯦꯡꯗꯨꯅ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯅꯨꯡꯁꯤꯔꯩꯅ ꯑꯇꯟꯒ ꯅꯣꯡꯂꯦꯝꯕꯒ ꯍꯥꯟꯅ ꯃꯁꯛ ꯈꯪꯂꯝꯃꯤ꯫ ꯅꯣꯡꯂꯦꯝꯕꯅꯁꯨ ꯅꯨꯡꯁꯤꯔꯩꯕꯨ ꯃꯁꯛ ꯈꯪꯂꯝꯃꯤ꯫ ꯅꯣꯡꯂꯦꯝꯕ ꯅꯨꯡꯁꯤꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯤꯔꯩ, ꯕꯣꯔꯥ ꯂꯩꯕ ꯂꯥꯛꯑꯝꯃꯤꯔꯣ? ꯍꯣꯏ ꯇꯥ ꯅꯣꯡꯂꯦꯝ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯔꯩꯁꯨ ꯕꯣꯔꯥ ꯑꯗꯨ ꯂꯩꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯐꯝꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯇꯟ ꯅꯣꯡꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯗꯤ ꯐꯖꯩꯍꯦ ꯅꯨꯡꯁꯤꯔꯩꯁꯦ, ꯑꯁꯦꯡꯕ ꯐꯖꯩꯕꯣ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯅꯤ꯫ ꯅꯣꯡꯂꯦꯝꯕ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯔꯦ, ꯏꯃꯥ ꯊꯤꯔꯛꯑꯒꯦ꯫ ꯊꯥꯖꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯆꯥꯛꯇꯨ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯖꯁꯨ ꯀꯩꯊꯦꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯂꯦꯝꯕꯁꯨ ꯇꯣꯝꯆꯧ ꯍꯣꯏꯗ ꯌꯦꯟ ꯍꯨꯔꯥꯟꯕ ꯆꯠꯅꯅꯕ ꯑꯇꯟꯕꯨ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯂꯥꯛꯑꯣ, ꯈꯨꯔꯥ ꯇꯣꯝꯆꯧ ꯍꯣꯏꯗ ꯌꯦꯟ ꯑꯃꯨꯛꯀ ꯍꯨꯔꯥꯜꯂꯨꯁꯤ꯫ ꯌꯥꯏ, ꯑꯩꯁꯨ ꯍꯥꯏꯒꯦ ꯈꯜꯂꯝꯃꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯅꯍꯥꯟꯒꯤ ꯃꯇꯧꯒꯨꯝꯅ ꯌꯦꯟ ꯑꯗꯨ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯅꯨꯡꯗꯥꯡ ꯑꯗꯨ ꯏꯁꯧ ꯂꯥꯡꯏ, ꯉꯁꯤꯁꯨ ꯑꯩꯒꯤ ꯌꯦꯟꯕꯥ ꯂꯥꯕ ꯐꯖꯕ ꯑꯗꯨ ꯍꯨꯔꯥꯟꯈ꯭ꯔꯕ ꯈꯪꯉꯣꯏꯗ꯭ꯔꯗꯣ, ꯑꯩꯅ ꯊꯦꯡꯅꯕꯗ ꯃꯈꯣꯏꯕꯨ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯅꯨꯡꯁꯤꯔꯩꯅ, ꯑꯗꯨꯅꯤ ꯄꯥꯕ, ꯃꯤꯒꯤ ꯌꯦꯟ ꯑꯗꯨꯕꯨ ꯍꯨꯔꯥꯟꯅꯤꯅ ꯍꯨꯔꯥꯜꯂꯤꯕ ꯃꯤꯗꯨꯕꯨ ꯑꯐꯕꯗꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏ꯫ ꯁꯣꯝꯗꯅ ꯅꯣꯡꯂꯦꯝꯕꯗꯤ ꯍꯥꯎꯅ ꯆꯥꯔꯕꯅꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯕꯨꯡꯉꯣ, ꯌꯦꯟꯗꯨꯅ ꯀꯅꯥꯗꯒꯤ ꯂꯧꯔꯤꯅꯣ? ꯅꯣꯡꯂꯦꯝꯕ ꯉꯛꯅ, ꯀꯔꯤ ꯌꯦꯟ? ꯏꯕꯨꯡꯉꯣ, ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯑꯇꯟꯒ ꯅꯕꯥꯅꯤꯅ ꯇꯧꯔꯤꯕꯗꯣ ꯏꯃꯥ ꯄꯥꯝꯗꯦ, ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯗꯨꯅ ꯆꯥꯕꯁꯦ꯫ ꯑꯁ ꯏꯃꯥ, ꯅꯪꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯈ꯭ꯔꯦꯗ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯕ ꯍꯧꯔꯛꯑꯗꯕꯅꯤ ꯁꯤꯗꯩꯗꯤ ꯇꯞꯅ꯫ ꯅꯨꯡꯉꯥꯏꯔꯅꯤ ꯌꯥꯝꯅ, ꯍꯨꯔꯥꯜꯂꯒ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯏꯃꯥ ꯄꯥꯝꯗꯦ꯫
Imana pamdrusu aidi pami. Taunuko hayeng mina khanga kari oini. Khangandraga loireda. Thajasu machada ngang bayaba khara nganglamnaduna thokirami. Nonglembadi karisu thawa sada leihori. Anganba ayukni nonglemba mikap hek thokpaga ngasidi kari huran sige haina khalami. Ngasidi sel phangadaba pot ama oina huralagi. Aisu sel paidaba yadabani. Nonglemba so wakhaladu khanduna nungaina leirami. Haibaga tawbuga nungsa yamna saba matamni. Mi leitaba tanja yengduna phi yamna saba yum amada laklami. Nonglemba wakhalda asida phi yama leirise asi oina lauragi. Aduga mu yonthoki. Asi haiduna mirak narak yengduna fi ado laurami. Nonglemba fi ado lauraba matungda yamna thuna mayumda halaklami. Numidang wairamgi matamsu oiraklami. Kebi mana ngasai thamlamba fi ahanba ado leiramdaba aduda koi thirami. Aibu sida nadrane thanambaduba leitine se. Aikhoi managa loksinkraba khangdine. Asi haiduna mamabu kaurami. Ima! Hoi ima! Kaidaurage? Ima! Kon mathagda thamamba phidubu loksinbra? Ima di laudeni he. Kebi matha sana. Adudi kanana lokhrajano. As matha se aroi bisadawri tawrisi. Hayeng yolugena tawbani. Aisuba imungda pusina hudri. Kebi do matha sana leirami asumna nongma haukirami. Nonglembaso numidang khudingi migi mayumda chatuna mapanda kauduna thanamba pot khudingmu huralami. Nongma itha thajadana atan nonglemba hoida laklami. Nonglemba atan lakpaduda harau kaurami. Itaw, yam thajadana laida ngasidi. Nangonda kaino mahaige haiduna lakpani. Kaino hayo. Adura, nungsiraido amta hainabiyo. Ai mayam pameba. Nonglemba mamitkada langthuraga. Ngamore ko aisu ma pam leramini. Aigi oina nangnamda hainabiyo. Atan nonglembada sauningna. Aina haliko nangodage. Hangera haloira aina koirani mado. Kariya aina koidoini. Sanajaba marup anido nupigidamakta phagi-phagidagi khanaraklami. Atan sauna. Pare. Nangna ngamagana nangna koiro. Aina ngamagana aina koini. Hoini, yaini. Atan sa nonglembada khana yenglamduna chatkirami. Nonglemba su murum sonduna leihawi. Aina pamba kuiraba nupidubu magi haibiyu kain. Mama isa thajalasu peloi. Aduga wakhalama satlapagumna khangai hairai. Hai, sidi kanade. Horen nungsire thorakpa ngairuge. Asumna nonglemba su nungsire thorakpa ngairuge haiduna chap yungna khalami. Haina numidang wairamgi matamsu oiraklami. Nonglemba nungsire hoiromda laklami. Mana lakpada laptakna nungsirega atanga wari sanaduna leiri. Nonglemba wakhalda kain. Masigi nupa sina nungsireda kari haizano. Aibu taru sirane. Kanade. Ngahak sum yengi makoy anigi mawongsi. Nonglemba su anidugi mawong matawa do yenglami nungsire atanda onsinduna hairi. Tatan, aibu nachalmakni haina khanbiyo. Ai tatana haibada yaba ngamloi. Aina haiba yadribase nangi khangnaba leibra. Leite. Adubu aina khanjabadi lei. Atan yamna khangningna. Kana. Nungsire tapna. Ta nonglemba. Atan di nonglemba palakpaduda sauningba phawrami adubu sauba du yamna haina singna losinduna hairai. Nungsire. Nangi apambada aina ayetpa piroi. Ai chalagi. Asi haiduna atandu wakhan nungaida chatkirami. Nungsire su chatkirami. Nonglemba laptakna yenglamba adu tapna machinda solai. Kaino ani sibu khatnari jalo. Amuksu kalabna. Hera. Ai leiringaida nungsirega atanga koinaba yaba nate. Nonglemba su yumlamda oina halaklami. Numitu sodumak haukirami. Ngasisu nungsirebu lumba laklami nonglemba. Nungsire su pot leiba chatlubagi halakpaga mapa chanarami. Nonglemba nungsire ubada yamna harauna kaurai. Nungsire. Nungsire su chatlambadagi chap leptuna hairai. Kai haige ta nonglem. Nonglemba makuk hojinaduna. Kaino masum haisirana khalamba. Kaino hayo. Ibani nungsinarase haige tawba. Nungsire nokfet tawna. Aduna loiraba. Nangi bakum taningi. Yai natraga yade habado. Yai haina khalasu yareda. Ai changage ko kono wari sanarase. Asi haiduna nokmi tawna jensin khirami. Nonglemba su makok aduna anduna leihori. Jensin kriba nungsire de yengduna asumna. Numit nini humni haujin khirami. Nonglemba su nungsirega koinaba haibadu oirami.
ꯅꯣꯡꯂꯦꯝꯕꯁꯨ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯍꯥꯃꯨ ꯍꯥꯃꯨ ꯍꯨꯔꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯂꯦꯝꯕ ꯅꯨꯃꯤꯗꯥꯡꯗꯨꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯔꯩ ꯍꯣꯏꯒꯤ ꯌꯦꯟꯕꯥ ꯂꯥꯕꯗꯨ ꯑꯣꯟꯊꯣꯛꯅ ꯆꯥꯅꯤꯡꯈ꯭ꯔꯦꯗ꯫ ꯀꯥꯟꯅꯗꯦ, ꯍꯧꯖꯤꯛ ꯍꯦꯛꯇ ꯍꯨꯔꯥꯜꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯡꯁꯤꯔꯩ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯏꯆꯤꯛꯁꯨ ꯆꯤꯛꯂꯝꯃꯤ꯫ ꯅꯣꯡꯂꯦꯝꯕ ꯌꯦꯡꯒꯣꯟ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯨꯏꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯜ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯝꯃꯤ꯫ ꯅꯣꯡꯂꯦꯝꯕꯁꯨ ꯄꯥꯈꯠꯂꯗꯨꯅ ꯌꯦꯟꯁꯤꯡ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯏꯁ, ꯑꯁꯤꯃꯗꯤ ꯐꯖꯔꯦꯍꯦ, ꯆꯥꯕꯗ ꯍꯥꯎꯔꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯨꯡꯗꯒꯤ ꯈꯨꯠ ꯑꯃꯅ ꯅꯣꯡꯂꯦꯝꯕꯒꯤ ꯂꯦꯡꯕꯥꯜ ꯑꯗꯨꯗ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯂꯦꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯀꯅꯥꯅꯣ ꯈꯟꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯡꯁꯤꯔꯩ ꯏꯉꯛ ꯉꯛꯅ ꯍꯪꯂꯛꯏ, ꯇꯥ ꯅꯣꯡꯂꯦꯝ, ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯅꯣꯡꯂꯦꯝꯕ ꯂꯠꯂꯤ ꯂꯠꯂꯤ ꯇꯧꯔꯒ, ꯑꯩꯗꯣ ꯅꯪ ꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯨꯡꯁꯤꯔꯩ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗ ꯅꯣꯛꯂꯨꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯦꯡꯉꯀꯥꯟꯁꯤꯗ ꯌꯨꯝꯗ ꯍꯜꯂꯨ, ꯃꯤꯅꯒ ꯎꯔꯒ ꯐꯖꯗꯦ꯫ ꯍꯥ, ꯍꯣꯏ ꯍꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯔꯩ ꯑꯗꯣ ꯄꯥꯈꯠꯅ ꯌꯦꯡꯂꯝꯂꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯔꯩꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯊꯥꯖ ꯃꯆꯥꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯤ꯫ ꯕꯨꯡꯉꯣ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯣꯅꯦꯍꯦ꯫ ꯅꯣꯡꯂꯦꯝꯕ ꯌꯥꯝꯅ ꯇꯟꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯉꯁꯤꯗꯤꯅꯦ ꯏꯃꯥ ꯏꯆꯥ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯁꯦ ꯑꯝꯇ ꯁꯦꯡꯗꯣꯛꯁꯤ, ꯑꯗꯨꯒꯅꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯅꯅꯕ꯫ ꯏꯃꯥ, ꯑꯩ ꯇꯜꯂꯤꯗ꯫ ꯍꯩ, ꯇꯟꯕꯅ ꯀꯥꯟꯅꯔꯣꯏ, ꯂꯥꯛꯑꯣ꯫ ꯑꯁ, ꯉꯝꯃꯔꯣꯏ, ꯑꯁꯨꯛ ꯌꯥꯝ ꯇꯨꯝꯅꯤꯡꯉꯤꯁꯤꯕꯨ ꯑꯩ ꯉꯝꯃꯔꯣꯏꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯇꯨꯝꯂꯝꯃꯤ꯫ ꯊꯥꯖꯁꯨ ꯎꯄꯥꯏ ꯂꯩꯇ ꯂꯩꯇ ꯃꯊꯟꯇ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯂꯦꯝꯕ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯕ ꯃꯇꯨꯡꯗ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕꯣ? ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ? ꯆꯥꯛ ꯑꯝꯇ ꯊꯣꯡꯗꯦ꯫ ꯑꯁ, ꯆꯥꯛꯅ ꯃꯔꯣꯜ ꯑꯃ ꯂꯥꯝꯃꯀꯥꯟꯁꯤꯗ꯫ ꯆꯥꯅꯤꯡꯉꯗꯤꯅꯦ ꯅꯊꯟꯇ ꯊꯣꯡꯉꯒ ꯆꯥꯎꯆꯣ꯫ ꯑꯩ ꯍꯩꯇꯦ ꯍꯥꯏꯕ ꯏꯃꯥ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯍꯩꯇꯗꯤ ꯆꯥꯎꯔꯨꯅꯨꯗꯅ꯫ ꯅꯣꯡꯂꯦꯝꯕ ꯃꯃꯥꯗ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯃꯆꯤꯟꯗ มุꯔꯨꯝ มุꯔꯨꯝ ꯁꯣꯜꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯊꯥꯖꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯆꯥꯛ ꯊꯦꯡꯅ ꯊꯣꯡꯂꯝꯃꯤ꯫ ꯅꯣꯡꯂꯦꯝꯕꯁꯨ ꯎꯄꯥꯏ ꯂꯩꯇ ꯂꯩꯇ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯑꯗꯨ ꯂꯣꯏꯕ ꯉꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯨꯡꯁꯤꯔꯩ ꯃꯄꯥꯇꯣꯝꯆꯧꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯕꯦꯃꯥ, ꯀꯅꯥ ꯑꯣꯏꯔꯝꯒꯦ ꯉꯔꯥꯡ ꯍꯨꯏꯒ ꯈꯣꯡꯉꯤꯗꯨꯕꯣ? ꯅꯨꯡꯁꯤꯔꯩ ꯄꯥꯈꯠꯅ, ꯀꯅꯥꯝ ꯂꯥꯛꯇꯦꯗ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯩꯗꯅ꯫ ꯑꯩꯗꯤ ꯑꯩꯒꯤ ꯌꯦꯟꯗꯣ ꯑꯃꯨꯛ ꯍꯨꯕ ꯂꯥꯛꯏ ꯖꯥꯠꯂꯥ ꯍꯥꯏꯅ ꯄꯥꯈꯠꯂꯨꯔꯦ꯫ ꯑꯁ, ꯑꯩꯈꯣꯏ ꯄꯥꯕꯁꯤꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯔꯩ ꯃꯆꯤꯟꯗ มุꯔꯨꯝ มุꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯁꯤꯔꯝꯅꯤꯗ, ꯑꯩꯈꯣꯏ ꯄꯥꯕꯅꯒ ꯈꯪꯉꯗꯤ ꯑꯩ ꯐꯖꯅ ꯂꯣꯏꯔꯗꯧꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯆꯤꯟ ꯃꯆꯥꯗꯨ ꯄꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯊꯟꯗ ꯑꯃꯨꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯁꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯃꯥꯁꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯔꯩꯗꯣ ꯋꯥꯈꯜ ꯑꯃꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯂꯦꯝꯕꯒ ꯅꯨꯡꯁꯤꯔꯩꯒ ꯑꯆꯤꯛꯄ ꯂꯝꯍꯥꯡ ꯑꯃꯗ ꯎꯅꯔꯤ꯫ ꯅꯣꯡꯂꯦꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯤ, ꯑꯩꯁꯨ ꯍꯧꯖꯤꯛꯇꯗ ꯁꯦꯟ ꯊꯣꯛꯄ ꯑꯃ ꯇꯧꯔꯝꯃꯗꯤ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯇꯥ ꯅꯣꯡꯂꯦꯝ, ꯑꯗꯨꯒꯤ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ꯫ ꯇꯥ ꯅꯣꯡꯂꯦꯝꯅ ꯇꯧꯅꯤꯡꯕꯗꯣ ꯍꯌꯦꯡꯃꯛ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯗ ꯅꯨꯡꯁꯤ, ꯏꯃꯥꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯗꯗꯨꯅ ꯂꯩꯔꯤ꯫ ꯍꯩꯃꯥ, ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ? ꯂꯥꯏꯍꯧ ꯀꯟꯅ ꯇꯧꯔꯤ꯫ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯧꯒꯗꯕꯁꯨ ꯁꯦꯜ ꯂꯩꯇꯕꯅ ꯀꯧꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯗꯥꯏꯗꯒꯤ ꯏꯍꯧꯔꯛꯄ ꯃꯄꯤꯅꯣ ꯈꯪꯗꯕ ꯑꯃ ꯁꯤꯟꯊꯔꯛꯏ꯫ ꯅꯨꯡꯁꯤꯔꯩꯁꯨ ꯅꯣꯡꯂꯦꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ ꯃꯈꯨꯠꯃꯛꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯛꯏ꯫ ꯇꯥ ꯅꯣꯡꯂꯦꯝ, ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯔꯩ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯅꯣꯡꯂꯦꯝꯕꯗ ꯄꯤꯔꯝꯃꯤ꯫ ꯁꯦ, ꯇꯥ ꯅꯣꯡꯂꯦꯝ, ꯂꯧꯁꯤꯜꯂꯣ꯫ ꯅꯣꯡꯂꯦꯝꯕ ꯏꯀꯥꯏꯅ, ꯑꯩ ꯂꯧꯕ ꯉꯝꯃꯣꯏꯌꯦ ꯅꯨꯡꯁꯤ꯫ ꯀꯩꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ? ꯅꯨꯄꯥ ꯑꯩꯅ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ, ꯑꯗꯨꯒ ꯀꯔꯝꯅ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯔꯨꯅꯤ? ꯑꯁꯤꯒꯤꯕꯨ, ꯍꯣ ꯅꯪꯁꯨꯅꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯆꯞ ꯃꯥꯟꯅꯔꯕꯅꯤ, ꯁꯦꯜꯁꯦ ꯂꯧꯁꯤꯜꯂꯨꯁꯦ꯫ ꯅꯣꯡꯂꯦꯝꯕꯁꯨ ꯂꯧꯅꯤꯡꯗꯕ ꯁꯥꯗꯨꯅ ꯁꯦꯜꯗꯨ ꯂꯧꯔꯝꯃꯤ꯫ ꯅꯨꯡꯁꯤꯔꯩ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯗꯤ ꯇꯥ ꯅꯣꯡꯂꯦꯝ, ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯐꯖꯅ ꯆꯠꯂꯣ꯫ ꯅꯨꯡꯁꯤꯔꯩꯁꯨ ꯅꯣꯡꯂꯦꯝꯕꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯂꯦꯝꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯉꯥ ꯃꯌꯥꯝ ꯌꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯣꯡꯂꯦꯝꯕꯁꯨ ꯉꯁꯥꯏ ꯅꯨꯡꯁꯤꯔꯩꯅ ꯄꯤꯔꯛꯈꯤꯕ ꯁꯦꯜ ꯑꯗꯨꯗꯒꯤ ꯉꯥ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖ ꯃꯆꯥꯅꯒ ꯉꯥꯒ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯪꯂꯛꯏ꯫ ꯅꯪꯅ ꯉꯥ ꯂꯩꯔꯛꯏꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯅꯣ? ꯅꯃꯧ ꯅꯨꯄꯤꯗꯒꯤꯅꯤ꯫
ꯍꯩꯃꯥ, ꯅꯨꯄꯤꯗꯒꯤꯅꯦ ꯁꯦꯜꯒ ꯂꯧꯔꯨꯒꯅꯨꯀꯣ, ꯏꯃꯥ ꯄꯥꯝꯗꯦ꯫ ꯁꯦꯜꯕꯨ ꯄꯥꯏꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯏꯕꯨꯡꯉꯣ, ꯅꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯇꯥꯟꯖꯕ ꯁꯦꯜ ꯑꯗꯨꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯨꯠꯄ ꯅꯥꯏꯔꯔꯣꯏꯗꯕ ꯁꯦꯜꯅꯤ꯫ ꯅꯪꯅ ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨꯗꯤꯅꯦ ꯉꯥꯏꯍꯥꯛꯇꯪꯒꯤꯅꯤ꯫ ꯑꯁ, ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯅꯣꯡꯂꯦꯝꯕ ꯉꯥ ꯊꯣꯡꯕꯗꯣ ꯍꯥꯎꯅ ꯆꯥꯔꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗꯗꯤ ꯑꯇꯣꯟ ꯅꯣꯡꯂꯦꯝꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯏꯇꯥꯎ! ꯊꯥꯖ ꯊꯣꯛꯂꯛꯇꯨꯅ, ꯇꯨꯝꯃꯝꯈꯤꯅꯤ ꯏꯕꯨꯡꯉꯣ, ꯏꯃꯨꯡꯗ ꯆꯪꯉꯨ꯫ ꯍꯣꯏ ꯃꯥ꯫ ꯑꯇꯟꯁꯨ ꯅꯣꯡꯂꯦꯝꯕꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯣꯡꯂꯦꯝꯕ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯇꯟꯁꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯣꯡꯂꯦꯝꯕꯕꯨ ꯍꯧꯗꯣꯛꯏ꯫ ꯏꯇꯥꯎ, ꯏꯇꯥꯎ, ꯁꯦ ꯍꯧꯒꯠꯂꯣ ꯑꯝꯇ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯣꯝꯂꯝꯃꯤ꯫ ꯅꯣꯡꯂꯦꯝꯕ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯉꯛꯅ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ꯫ ꯑꯦ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯑꯇꯟ ꯏꯁꯨꯛ ꯁꯨꯛꯅ, ꯏꯇꯥꯎ, ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ꯫ ꯅꯪꯒ ꯅꯨꯡꯁꯤꯔꯩꯒ ꯅꯣꯏꯅꯤꯒꯤ ꯃꯐꯝꯗꯨꯁꯨ ꯑꯩꯅ ꯀꯩꯁꯨ ꯌꯦꯠꯂꯣꯏ꯫ ꯏꯕꯥꯅꯤ ꯉꯁꯤꯗꯒꯤ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯃꯔꯨꯞ ꯑꯣꯏꯔꯁꯤ꯫ ꯅꯣꯡꯂꯦꯝꯕ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ, ꯍꯣꯏꯅꯦ, ꯌꯥꯏꯅꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯍꯥꯟꯅꯒꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯇꯨꯅ ꯅꯣꯡꯂꯦꯝꯕꯒ ꯑꯇꯟꯒꯁꯨ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯍꯧꯔꯤꯕ ꯎ ꯃꯈꯣꯡ ꯑꯃꯒꯤ ꯃꯌꯥꯗ ꯐꯝꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯇꯥꯎ, ꯅꯨꯡꯁꯤꯔꯩꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ? ꯐꯕ꯭ꯔꯣ ꯑꯗꯨꯝ? ꯅꯣꯡꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ, ꯌꯥꯝ ꯐꯩ, ꯐꯕꯒꯤ ꯋꯥꯗꯤ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯃꯍꯥꯛꯁꯦ ꯃꯇꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯔꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨꯗꯤ ꯃꯁꯛ ꯍꯥꯏꯔꯦ ꯂꯥꯏ ꯃꯆꯥꯒꯨꯝꯕ ꯐꯖꯩ, ꯃꯌꯨꯝ ꯍꯥꯏꯔ ꯁꯦꯜ ꯗꯃꯥꯗ ꯄꯥꯏ꯫ ꯅꯪꯗꯤꯅꯦ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯩ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯗꯤ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯤ꯫ ꯑꯇꯟꯅꯒ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗ ꯅꯣꯡꯂꯦꯝꯕꯗꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ꯫ ꯋꯥꯈꯜ ꯑꯗꯨꯗꯁꯨ ꯆꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯔꯥꯏꯕꯛ ꯐꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯈꯔ ꯈꯖꯤꯛ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯂꯦꯝꯕꯒ ꯑꯇꯟꯒꯁꯨ ꯌꯥꯝꯅ ꯂꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯔꯨꯞꯀꯤ ꯃꯔꯤ ꯑꯗꯨ ꯆꯦꯠꯁꯤꯟꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯂꯦꯝꯕꯁꯨ ꯃꯤꯒꯤ ꯌꯦꯟ ꯉꯥꯅꯨ ꯍꯨꯔꯥꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯤꯒꯤ ꯃꯄꯥꯟꯗ ꯁꯤꯡ ꯑꯀꯪꯕ ꯐꯧꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯂꯩꯀꯥꯏꯗꯁꯨ ꯅꯤꯟꯐꯨꯡ ꯅꯤꯡꯐꯨꯡ ꯃꯈꯣꯏ ꯃꯁꯦꯜ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯅꯨꯡꯁꯤꯔꯩ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯆꯧ ꯆꯥ ꯊꯛꯅ ꯊꯛꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯂꯦꯝꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯊꯥꯖꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯤꯒꯤ ꯌꯦꯟ ꯉꯥꯅꯨ ꯍꯨꯔꯥꯜꯂꯦ ꯍꯥꯏ, ꯆꯨꯝꯕ ꯖꯥꯠꯂꯅꯦ? ꯅꯨꯡꯁꯤꯔꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨꯗ꯫ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯈꯨꯝꯂꯛꯏ, ꯀꯅꯥ ꯍꯥꯏꯅꯣ ꯄꯥꯕ? ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯅꯤꯅꯦꯍꯦ꯫ ꯊꯔꯣꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯍꯣ, ꯑꯗꯨꯗꯁꯨ ꯅꯠꯇ ꯃꯥꯜꯂꯦ, ꯑꯇꯣꯞꯄ ꯄꯣꯠ ꯆꯩꯁꯤꯡꯁꯨ ꯍꯨꯔꯥꯜꯂꯦ ꯍꯥꯏꯅꯦ꯫ ꯅꯨꯡꯁꯤꯔꯩ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯗꯤ ꯎꯔꯕꯣ? ꯀꯗꯥꯏꯗꯒꯤ ꯎꯕꯅꯣ? ꯎꯕꯒ ꯅꯠꯇꯦ, ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯄꯥꯕ, ꯎꯗꯅ ꯍꯦꯛꯇ ꯍꯥꯏꯒꯅꯨ, ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯎꯔꯀꯥꯟꯗ ꯍꯥꯏꯒꯦꯁꯨ ꯍꯥꯏꯌꯨ꯫ ꯏꯍꯦ, ꯑꯩꯕꯨ ꯀꯅꯥꯗ ꯍꯥꯏꯈ꯭ꯔꯒꯦꯅꯦꯍꯦ? ꯑꯩꯗꯤ ꯅꯈꯣꯏꯗ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃ? ꯅꯨꯡꯁꯤꯔꯩ ꯃꯄꯥꯅ ꯆꯤꯡꯅꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯄꯥꯕ, ꯁꯨꯝ ꯍꯥꯏꯕꯅꯤ, ꯁꯥꯎꯕ ꯅꯠꯇꯦ꯫ ꯑꯗꯨꯏꯗꯤ ꯐꯩꯗꯅ꯫ ꯊꯔꯣ ꯃꯔꯛ ꯊꯠꯇꯨꯅ, ꯌꯥꯔꯦꯁꯦ, ꯃꯤꯒꯤ ꯋꯥ ꯇꯣꯛꯑꯁꯤ꯫ ꯍꯣꯏ ꯃꯥ꯫ ꯁꯣꯝꯗꯅ ꯅꯣꯡꯂꯦꯝꯕ ꯍꯥꯟꯅꯒꯨꯝꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯛ ꯊꯦꯡꯅꯁꯤ ꯐꯥꯎꯕꯗ ꯊꯥꯖꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯁꯥꯎꯅ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯣ ꯌꯥꯝ ꯊꯨꯅ, ꯏꯃꯥꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯁꯤ꯫ ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯅꯪꯅ ꯇꯧꯔꯤꯕ ꯍꯨꯔꯥꯟꯕꯒꯤ ꯁꯤꯟꯐꯝꯗꯣ ꯇꯣꯛꯎ, ꯃꯤ ꯃꯌꯥꯝ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ꯫ ꯅꯣꯡꯂꯦꯝꯕ ꯄꯥꯈꯠꯅ, ꯏꯃꯥ, ꯀꯅꯥꯅ ꯑꯩ ꯍꯨꯔꯥꯜꯂꯦ ꯍꯥꯏꯒꯦ? ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ, ꯑꯩꯁꯦ ꯅꯪꯕꯨ ꯄꯣꯛꯏꯕ ꯅꯃꯥꯅꯤ꯫ ꯏꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤꯗ, ꯑꯩ ꯀꯩꯁꯨ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯗꯦ꯫ ꯅꯪꯅ ꯍꯨꯔꯥꯟꯗꯦ ꯍꯥꯏꯔꯒ ꯌꯥꯔꯗ꯭ꯔꯣ? ꯂꯩꯀꯥꯏ ꯑꯁꯤꯅꯁꯨ ꯅꯤꯐꯨ ꯅꯤꯐꯨ ꯉꯥꯡꯅꯔꯤꯕꯗꯣ ꯏꯃꯥꯗꯤ ꯇꯥꯕ ꯍꯩꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ, ꯅꯪꯁꯦ ꯌꯥꯝ ꯇꯜꯂꯤꯗ꯫ ꯇꯜꯂꯛꯈꯤꯅꯤ ꯍꯧꯖꯤꯛꯇꯤ, ꯂꯣꯏꯅ ꯇꯜꯂꯛꯈꯤꯅꯤ꯫ ꯑꯩꯗ ꯍꯧꯒꯠꯆꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯖ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤꯔꯩꯒ ꯅꯣꯡꯂꯦꯝꯕꯒ ꯎꯅꯔꯝꯃꯤ꯫ ꯅꯨꯡꯁꯤꯔꯩ ꯅꯣꯡꯂꯦꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯊꯥ ꯅꯣꯡꯂꯦꯝ, ꯊꯕꯛ ꯁꯨꯕꯒ ꯑꯝꯇ ꯆꯠꯇ꯭ꯔꯣ? ꯁꯨꯗ꯭ꯔꯦꯗ, ꯏꯃꯥꯁꯨ ꯃꯁꯥ ꯀꯟꯅ ꯉꯝꯗꯦ, ꯑꯗꯨꯅ ꯌꯨꯝꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯗꯨ ꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯒ ꯂꯩꯔꯤ꯫ ꯑꯣ, ꯑꯗꯣ ꯂꯩꯀꯥꯏꯅ ꯇꯥ ꯅꯣꯡꯂꯦꯝꯒꯤ ꯃꯔꯝꯗ ꯌꯥꯝ ꯍꯥꯏꯅꯩ꯫ ꯀꯔꯤꯅ ꯍꯥꯏꯅꯔꯤꯕ? ꯇꯥ ꯅꯣꯡꯂꯦꯝꯁꯦ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯦ ꯍꯥꯏꯗꯅ꯫ ꯅꯣꯡꯂꯦꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯅꯨꯡꯁꯤꯔꯩꯒꯤ ꯋꯥꯍꯩꯗꯨꯗ꯫ ꯃꯃꯥꯏ ꯑꯗꯨꯁꯨ ꯉꯥꯡꯇꯛ ꯇꯧꯔꯝꯃꯤ꯫ ꯅꯨꯡꯁꯤꯔꯩꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯅꯣꯡꯂꯦꯝꯕ ꯏꯀꯥꯏꯔꯦ ꯈꯟꯗꯨꯅ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯕꯗꯣ ꯑꯩꯅ ꯊꯥꯖꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯉꯥꯡꯅꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯇꯥ ꯅꯣꯡꯂꯦꯝꯒꯤ
ꯑꯐꯕꯗꯨ ꯎꯗꯅ ꯀꯂꯛꯇꯅ ꯇꯧꯔꯤꯅꯤ꯫ ꯅꯣꯡꯂꯦꯝꯕ ꯅꯨꯡꯁꯤꯔꯩꯒꯤ ꯋꯥꯍꯩꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ, ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯍꯩꯁ, ꯁꯤꯔꯝꯅꯤꯗ꯫ ꯀꯔꯝꯕ ꯃꯤꯅꯒ ꯑꯣꯏꯔꯤꯖꯥꯠꯅꯣ ꯑꯩꯒꯤ ꯃꯔꯝꯗꯒ ꯉꯥꯡꯅꯔꯤꯁꯤꯕꯣ? ꯇꯥ ꯅꯣꯡꯂꯦꯝ, ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯍꯥ, ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯗꯣ ꯑꯩꯁꯨ ꯍꯜꯂꯒꯦ, ꯄꯥꯕꯒ ꯏꯃꯥꯒꯅ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯅꯨꯡꯁꯤꯔꯩ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ, ꯅꯣꯡꯂꯦꯝꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯝꯇꯗꯤ ꯆꯥꯅꯤꯡꯈ꯭ꯔꯦꯗ꯫ ꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯈꯤꯕꯁꯨ ꯈꯪꯍꯧꯗꯦ꯫ ꯊꯥꯖ ꯃꯆꯥ ꯍꯜꯂꯛꯄꯗ ꯏꯁꯧ ꯇꯧꯔꯛꯏ꯫ ꯉꯁꯥꯏ ꯀꯥꯏꯗ ꯂꯩꯔꯨꯒꯦ? ꯅꯃꯧ ꯅꯨꯄꯤ ꯎꯅꯔꯨꯕꯅꯤ꯫ ꯇꯜꯂꯤꯕ, ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯑꯗꯨꯒ ꯅꯨꯄꯤꯒꯁꯨ ꯀꯣꯏꯔꯤꯕ꯫ ꯅꯪꯉꯣꯟꯗ ꯌꯥꯔꯤꯕ ꯅꯨꯄꯤꯗꯣ ꯉꯛꯇꯕ ꯉꯝꯗꯦ꯫ ꯍꯣ ꯏꯃꯥ, ꯉꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯁꯤꯕ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯏꯁꯧ ꯂꯥꯡꯕꯗ ꯋꯥꯔꯝꯃꯅꯤ꯫ ꯍꯥꯏ, ꯑꯩꯒꯤ ꯏꯁꯧꯁꯦ ꯅꯪꯒꯤ ꯅꯋꯣꯡꯗꯨꯗ ꯂꯥꯡꯉꯤꯕꯅꯤ꯫ ꯍꯣꯏꯁꯦ ꯌꯥꯔꯦꯕ, ꯆꯥꯛꯇꯣ ꯊꯣꯡꯗꯣꯛꯎꯔꯣ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯕ꯫ ꯁꯨꯅꯤꯡꯗ꯭ꯔꯤꯗꯨꯒ ꯆꯥꯕꯗꯤ ꯆꯥꯅꯤꯡꯉꯤꯅꯤꯅꯦ ꯅꯪꯒꯤꯁꯦ꯫ ꯑꯗꯨꯝ ꯉꯥꯡꯍꯧꯔꯣ, ꯑꯩ ꯆꯪꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯅꯤ꯫ ꯑꯇꯟ ꯅꯣꯡꯂꯦꯝꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯂꯦꯝꯕꯁꯨ ꯑꯇꯟ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯁꯤꯔꯣ? ꯅꯣꯡꯂꯦꯝꯕꯁꯨ ꯍꯔꯥꯎꯅ ꯌꯥꯏ꯫ ꯑꯇꯟ ꯍꯥꯏꯒ ꯌꯥꯎꯅ ꯅꯣꯡꯂꯦꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯤꯔꯩ ꯍꯣꯏꯒꯤ ꯌꯦꯟꯕꯥ ꯂꯥꯕꯗꯨꯝ ꯆꯥꯔꯗꯤ ꯍꯥꯎꯅꯤꯍꯦ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ꯫ ꯀꯥꯟꯅꯗꯦ, ꯂꯥꯛꯑꯣ, ꯃꯣꯏꯗꯒꯤ ꯍꯦꯛꯇ ꯍꯨꯔꯥꯜꯂꯨꯔꯁꯤ꯫ ꯌꯥꯏꯅꯦ꯫ ꯑꯅꯤꯗꯨ ꯅꯨꯡꯁꯤꯔꯩ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯇꯟ ꯌꯦꯡꯒꯣꯟ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯇꯨ, ꯑꯁꯤꯗ ꯂꯥꯕ ꯐꯖꯕ ꯑꯃ ꯌꯥꯎꯔꯤꯁꯦ, ꯑꯁꯤ ꯐꯥꯔꯛꯑꯣ꯫ ꯅꯣꯡꯂꯦꯝꯕꯁꯨ ꯌꯦꯟꯕꯥ ꯂꯥꯕ ꯐꯖꯕꯗꯨ ꯐꯥꯔꯝꯃꯤ꯫ ꯑꯅꯤꯗꯣ ꯑꯃꯨꯛ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯥꯖꯁꯨ ꯂꯩꯇꯦ꯫ ꯇꯟꯖꯥ ꯑꯗꯨ ꯑꯇꯟꯒ ꯅꯣꯡꯂꯦꯝꯕꯒ ꯌꯦꯟ ꯑꯗꯨ ꯁꯦꯝꯂꯝꯃꯤ꯫ ꯏꯇꯥꯎ, ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯎꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯌꯥꯝ ꯀꯨꯏꯔꯛꯀꯅꯨꯀꯣ꯫ ꯑꯇꯟ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯣꯡꯂꯦꯝꯕꯁꯨ ꯁꯪꯒꯣꯏ ꯑꯗꯨꯗ ꯊꯣꯡꯅꯅꯕ ꯂꯥꯛꯅꯗꯨꯅ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯂꯥꯛꯇꯦ ꯃꯁꯤ ꯅꯨꯄꯥꯁꯤꯁꯨ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧ ꯂꯩꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯒꯥꯜꯗꯒꯤ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯔꯩ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯣꯡꯂꯦꯝꯕ ꯅꯨꯡꯁꯤꯔꯩ ꯆꯪꯂꯛꯄ ꯎꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯩ ꯁꯥꯎꯅ ꯅꯣꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯣꯏ ꯊꯪꯕ ꯈꯖꯥꯏ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯝꯃꯤ꯫ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯗ ꯊꯥꯖꯔꯨꯕ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯒꯤ ꯊꯥꯖꯕ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯃꯥꯡꯍꯟꯕ꯫ ꯅꯣꯡꯂꯦꯝꯕ ꯈꯨꯝꯕ ꯉꯝꯗ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯪꯕꯨ ꯃꯤꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯔ ꯐꯥꯎꯕꯗ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯪꯗꯤ ꯃꯤꯅ ꯍꯥꯏꯅꯕ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯦ꯫ ꯍꯨꯔꯥꯜꯂꯒ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯅꯪꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯅꯨꯡꯁꯤꯔꯩ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩ ꯃꯊꯪꯗ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯇꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯅꯪꯒꯤ ꯂꯝꯆꯠꯄꯨ ꯈꯪꯕ ꯉꯝꯂꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯂꯦ ꯄꯨꯝꯅꯃꯛ꯫ ꯑꯇꯟꯅ ꯈꯟꯈꯤ ꯅꯣꯡꯂꯦꯝꯕꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯏꯀꯥꯏꯕ ꯄꯤꯒꯦ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯧꯑꯣꯏꯈꯤ꯫ ꯅꯨꯡꯁꯤꯔꯩ ꯍꯣꯏꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯌꯦꯟ ꯑꯗꯨ ꯅꯣꯡꯂꯦꯝꯕꯅ ꯍꯨꯔꯥꯜꯍꯧꯔꯦ ꯍꯥꯏꯗꯨꯅ ꯇꯝꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯔꯩꯁꯨ ꯄꯥꯎꯗ ꯇꯥꯕꯗ ꯅꯣꯡꯂꯦꯝꯕ ꯍꯣꯏꯗ ꯁꯥꯎꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯔꯩ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯊꯗꯨꯅ, ꯑꯗꯨꯒ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯨ ꯉꯁꯤꯗꯒꯤ ꯇꯠꯅꯔꯕꯅꯤ꯫ ꯅꯪꯒꯨꯝꯕ ꯍꯨꯔꯥꯟꯕ ꯑꯃꯗ ꯑꯩꯅ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯇꯥꯟꯖꯥ ꯆꯥꯅꯅ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯊꯥꯖ ꯋꯥꯔꯧꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯑꯩꯅ ꯇꯧꯒꯅꯨ ꯐꯅ ꯌꯥꯝꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯒꯦ? ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯑꯩꯁꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯥꯡꯗ ꯃꯥꯏ ꯑꯁꯤ ꯅꯣꯡꯈꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤ꯫ ꯅꯣꯡꯂꯦꯝꯕ ꯈꯥꯡꯕ ꯉꯝꯗ ꯈꯨꯔꯨ ꯀꯣꯟꯊꯛ ꯀꯨꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯂꯥꯜꯂꯦ꯫ ꯑꯩ ꯃꯇꯨꯡ ꯐꯠꯇꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ꯫ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯈꯟꯈꯤ ꯍꯨꯔꯥꯜꯂꯒ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯁꯨꯗꯅ ꯂꯩꯕꯅ ꯐꯩ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯣꯏꯔꯝꯂꯦ꯫ ꯊꯥꯖꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯅꯣꯡꯂꯦꯝꯕꯁꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯤꯡꯉꯝꯗꯕ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯁꯨꯅꯤꯡꯗꯅ ꯍꯨꯔꯥꯜꯂꯒ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯑꯁꯤ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ, ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯝꯃꯤ꯫